pauda Imphal Maulambi Nong Singi film Yenglaga Athubu Matamda Semlagani Haina Works Minister T.S. Biswajina Phongdokre Food Safety and Standard Act ngakna charam daba dukan taruk Food Safety Administration na thonglon sinduna sil toksingkhre Kurumjari ISTB Manipuri Pau Miyeng Tabiru Simgu Taram Longsari Hazik Pau Sandong Pijari Works Minister T.S. Biswajina ngarang National Highway No. 2 Imphal Dimapur lambi mau pau chatuna yengsinkre lambi asi nong singi film yenglaga athobo matamda semlagani haina minister na phongdokre ma ke kongjada du da PWD ki chief engineer amadi Ministry of Highways ki official singsuloina ki Minister Biswajina state asigi maru oiba lambi sing BRO na matam sangna paidana lakhibani adubu makoi ki thabak sugi mong pendabdagi makoi na pairam lambi sing National Highway Infrastructure Development Corporation Limited na saruk khara paiduna lambi semba hore Imphal Dimapur lambi asi athobu matamda semjinba horgani ching amasung tam chap manana chakhonana ba chingi manung hanjin ba mafam sing dasu chatuna lambi thong sing semjinna ba horgani haki si akoi karin kana foreign ni kana change amagini arna not only akoi maram gi si phatre har kana complain la kana sekada banati mafam khudimak ta koina visit tor kana mafam khudimak ta koina afawa lambi thamba aduga praja gi nungai ba amadi economically akoi ni yamna fana aduga praja jing harauna thamba bi government gi mathoni aduna as much as we can akoi anywhere every jaga ko dim akoi reach out to no ba akoi atu matam da one by one mafam khudimak ta tamilong chakani aduga interior part of the Sujampur gi huji NSID sel paikali ba chakani adagi BRO na paikali ba thabak thuna chakani aduna akoi gi nungai taba pau ta ba natraga tongan mafam da akoi na quality lete adu lete na chali jing thoi jing je mase akoi gi manpower akoi na kano award pa du le jing du karom dagi lege na NSID sel da le kana koi state government dagi akoi na makoi da haijaba ya ba haire har kanda makoi de hengala le har kanda he na phaba thabak to no gi damak ta akoi mafam khudi mak to gi thuna yorone lo na mafam khudi mak Food Safety and Standard Act ki makhada Manipur gi Food Safety Administration na bazar da yonliba chanam gonam sing matam loirabra Food Safety ki license yauna choini yonliba dukan sing asi drive chathakre ek asi gi wangmada maung maril tadana pot yolamba dukan taruk thonglon chinduna sil toksingkhre ngasi pangna kaitel da leiba masaji rota drive chathabada Food Safety ki official sing lakle haina thonglon chilamba dukan kharas yauke Food Safety ki designated officer T.S. Sunikumar na paumi sing da more rom dagi pusilak ba chana ba pot sing ayam expert oi banatraga safety standard yauk da ba yamna yawi angang sing da sigumba asapot sing pizza badagi anayek yauk pagi record leire miyam na pot chei leiba matamda pot adugi expiring na chingba ning thina yenglaga leibiu haiki ngasi koina phagaliba problem sing asi koina dukan da magi masing je koina count tokte masing thidoe aduga masing thidoe mayam jing je akoina makoida sigum bapose makata na yontana ba aduga makoida dukan je sil tawba aduga makoida leiriba mathang da yongado pose koina under the Food Safety and Standard Authority India na pasai gi guideline makada koi pasai license yauraba asugum bapose koina yon biu haibagi instruction lama pirani aduga makha tabada makoina yon bataragadi koi Food Safety gi section mayam lay madaida koi gi penalty mayam lay penalty to karam ba penalty pangada ga haibase koina office da discussion toram batungda makoi ABO jing matamta akan be action lama koi commissioner Food Safety gi makhada magi guidance makhada koina district mayam jing jina hujik kan section tharang loina na koi local lagani Low Singubugi Potok Hengaranaba Farm Mechanization Sinabatangai Fadre Haina Agriculture Minister B. Hankilan Fongdukli Numit Marini Satagadaba State Agriculture Fair Ivoyama Sumang Lila Sanglenda Hogdopuki Thomda Minister Wafumasi Fongdokibani Thomadu the Chief Secretary O Navagisor Central Agriculture University Vice Chancellor Dr. M. Premjit Agriculture Commissioner Jason A. Simre Director P.S. Rajendra Susaruyaki Punastol Nifu Rom Agriculture Fair Asida Saruyari Director Rajendra Manipur da solar water pump set subsidy da pinanaba lomi sing kobada kanasu laktabdagi lomi gi apunba society singa kosam naraga set yankai tongan mafam da sanana mathorang tawre haiki Minister Hankilan missing hengalapana maram oiraga low unariba mafam kaya yum yauna atai hiram kaya da sisinarapana
tangai fadan lofam kanba matam oire Manipur gi oina chahida cheng metric ton lakh 13 rom darkar oiba si kodana ba lomi singna matam ga chunaba low pathap sinaba tangai fadre masigi damak department na matam matam gi training pibang tangai fadi haiki Lamphel Supermarket Chokot Thorang Loop Amadi Khwairaman Bazar New Market Non License Holder Association ki Tarilak Shuba Foundation de ngasi Lamphel Supermarket pangthokre Thoramadu da Mahut Minister TS Syam Kumar Lamphel Supermarket Chokot Thorang Loop ki S Ibotombi Imphal Municipal Corporator S Newton Chandra Amadi Mau Union ki President K Simraina Mathang Sina Chief Guest President Amadi State of Guest of Honor Oiki Thorunga Mari Lenana Mau Union ki President K Simraina Fangdo Kibada Mau the Lariba Praja Singna Lamphel Supermarket ta Pot Yonbada Khudongcha da Bakaya Mayok nei Maramaduna Sakar Sina Mau Bazar gi Oina Mafam Jabam Amada Kaithel PBO Amadi Tongan Tongan Polam Sing Thamnaba Mafam Ama PBO Natrabadi Arapam Homdagi Lakpana Potchei Thambada Khudongcha da Bakaya Mayok nei Haina Fangdoki Mahut Minister TS Syam Kumar Fangdo Kibada Imphal Manung da Lariba Kaithel Sing ase Lu Nana Thamnaba Honabada Kaithel family ba imaibel sing na mating pangbiyu sakar sina tongan tongan ba makhal gi polam yona ba kaithel sanana ba pandam thamle masida sunatana manipur da fangli ba uhai wahai amadi mana masing thamna ba ko storage sana ba honari sarkar na imphal manung amadi manipur gi tongan tongan mafam da leiba kaithel sing semgat sagalakpada apoi bada leiba miyam na mating pangbiyu haina fangdoki ngamoy da ngamoy da haiba yaw da haiba adu imagine sima ta mangwa ko sima ta mangwa ya kada dum ya ni dum haikani ya dum haikani imagine nazo keten bemi am zo dum khama de ko ji wala ba la da su ci keten bemi imam ya am ji ko bo bi ne ko ta be ine ba de ce isi se ya mo yo mi am zo bi ne me ya yo ngare ba la da su ke ne dum khangi masiki si bisa se ngangi ba masiki minister se ngangi ba masiki emir se ngangi ba si officer se ngangi si ma si lam thak to ni khadang ne si bai khang ne ko yang yang si bai khang ne ma ta ai khang ne ngaki imagine ya na thiam ba Tadi harus imajin hak kalau dia apa mesti ada belum kasih apa sih asyik enggak kalau kita mau kasih Mamang Thagitang Kunchada IMC ki Ward number 2 ki Corporator Purna Chandra amadi Corporation asida AE oriba CS Menaka ki marakta thokhiba thodok adu IMC ki manung gi oiba thodok ni haina Mayor S Sunil Fangdokre ngasi IMC da Corporator single loina na pangthokhiba pawgi inform amada Sunil na numit adu da Corporator na mayay kabachinjak sinaba lekide Corporator na medegi mamoy na hena luna na ningbadaki karangang na sang nakibani maduda bapta nakidaba du laibak tibani hiramasi ga mari lenana IMC gi ayaba yawdana media da fongdrok khiba adu kari toba yabagi haibagi matang da Corporator sing unaduna khanaragani amaramda thogdawadu social media da thagatuna lan uhanna honariba sing khudakta lepiu haiki koi gi yamna nuai taba koi municipal corporation gi oina nuchat thiba Fam yaudaba koi office da koi delivery adum kanoina koi parliamentary oidaba hidak undak thaktana khotana mayamda koi labor singda yam torture tawdana khotana leibasi masi ai ISTV gi thongdai chingdoksari masugumba amata laite aduga matungda so amukana masugumba poso amona thokadabsu laite khokhaleng kha thanagadabsu laite karigumamda laite aduga Masih sidagi sida mana yamna ekhoigi municipal ekhoigi wapta dana hadi magi jurisdiction gi wangmada no thom masi su aran mani haina ai ISTV thungda aina singdoksari MLA Khumuksam Joy Kishan amasung MLA Abdul Nasir MPCC ki Vice President oin hap khari haji pawgi maraktan natim rameng tang nominasi Moredam to pubiyo diade. Rondugini neina talisi. Imot moladana. Ilora Hotel. Moreda la redudi 3-star category. Reasonable oiba mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ishing awat pam talaitaba. Hello, Elora Hotel Moreni. Takpiyo. Delicious cookies from Likla Bakery.
पेन रिलीफ ऑइंटमेंट ख्वांग नाबा कोक चिकपा तांग चिकपा फू नाबा सिंबदा सिनबा यारबा लिपसाप ग्रुपना पुथोकसबा औजा Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matung datang nungsari. Ngarang nubidang pangtokiba All Manipur Working Journalist Union gi mikalda wakemcha samjai amung hana president oina mai pakre. Standing Committee ki member oina Nirmala, B. Sanjoy, Biswajit, Birjit, Nanda amasung Imo Yaima mai pakre. Mayai kaba nisa amadi khulai paiba miyoy singna nisa sinaduna mibo hanima matamda nongmaina kaptuna hatpa lepu haiduna ngarang Thaubat athokpamda miyam na mayagi khongchet ama chatkre. Thaubat athokpamgi akoi bada leiba apunba club organization singna puna kusanaduna chatkiba khongchet adu अथोपम मखा लेकाय हेख्रेंग मखोंदगी होगदुना थौबाल डीसी ऑफिस की गेट फाव चतखी तुंगदा ममांग थागी कुनमरीदा पुलिसना नोंमैना कापदा लेकिद्रबा थौबाल अवांग लेकायदगी के संतोष की मोंखमदा मियामना मैरा कटखी क्लब की लुचिंगबा अमना लमदमसिदा लैरिबा खुलाई पाइबा सिंग अमदी खुलाई पाइबगी हक लैरिबा सिंगना मियोयबगी पुंसी ममल खंबियु मीबु नोंमैना काप के हाट के हाइबम वखलोन थादोपियु हाइखी तुंगदगिना अथोपम थवाल डीसी ऑफिस ममांग फाव अखोइना हाइरिबा रैली से अखोइ चसबनी अखोइना चलिबगी पांदमदे अखोइगी खुलाई पाइबसिंगना अखोइ मिचम प्रजासिंग हानिंग मतमदा हालिबा असे तोकपिरो अखोइ मसी यानिंगदे हाइबदो अखोइ मसीगी रैली असिना अखोइ उचबनी All Manipur PWD Contractors Association amasung All Tribal Contractors Association na May Day thorm ga loinana All Manipur PWD Contractor Association gi mapok numit thorm pangthokre Laikidraba Sinmi Singh Amadi Contractor Sinda Ikai Kunabus Utki Ililbung Police Station Amasung Women's Antecedent Development Organization Kiamgai Nangasi Kiamgai Muslim Makhalikai da Sathaba Drapta Drug Yon Bamioy Ani Lupali Singh Hufutra Rongi Drug Konana Fagale Hari Ililbung Police Station gi OC CS Sergeant gi Makhada Ngasi Ayuk Pung Mapan Makhai Rom Tabada Kiamgai Police Makhalikai Dagi Kuthaibam Nobisa Sahi Kuntra Gamari Apokpa Abdul Salam Amasung KS Ibocha Fagatki Loyana Drugs Sinaba Singi Lefam Amadi N10 Strip Ani number 4 Amasung Atay Polong Kya Fagatki Women Antecedent Development Organization gi Vice President KS Najiana Mafamasida Drug Yonba Chawa Chathare Khanglabasu Lekaina Tugaiba Ngamdana Lakibani Police ki mating Lauraga Ngasi Drive Asi Chathabani Haiki Imphal East OC sar ko lakpiraga sar ko myam gi mateng laurga khoi drive jang jabada pot kharasi phangjagi masi matung amohanna masi gi posi tawdana ba pungut muthat pinaba sar ko myam gi mateng laujaraga masi karam masarak pisi ga sar ko degi mateng pamje OCCS Surgeon ngasi gi drive asi SP Imphal East ki mi makha chathabani makhata na khunaida mangningai oiba drug chaba singi mafamda Ilbung Police na chap chaba tabuk lokhat kani masida miyam na sumating pangbiu haiki dak thingmagi mayok te SB sam na chawba mating pangni haiba ko khusam naraga akhoi makoi ani ji phajabani adu makoi dagi port yamna chawba quantity na tragasu akhoi makoi dagi phange habi chap chaba praman leire adu masida akhoi secretary president leka gi minister chawba mating ma pangbi Moirang area da sakang daba garina mi thumlam laga chen khibagi thokdok thawaina tawrabra haina miyamna chingnaba faure mamang thagi kunthra da trong lawbi da chahi 13 khakta ngairi ba nupa macha ama garina thomlambadagi lekhidaba amana sokhraba matung ngarang pung 13 makhai rom taba atwaida kaibul police station gi manung channa moirang khunau amadi hogram pat anigi lonaba moirang kumbi lambi da miyoi ama garina thomlambadagi mafam adumakta da lekhidre Laikidraba miyo asigi maming Seram Naukcha Chahi Kunchagani Thoi Apokpa Momon Hogram Pat Lekai Dagini Mahapu Thomlam Liba Gari Adu Chen Kre Hari Kaibul Police na Asibak Sang Postmortem Idamuk Lokhat Kre Nambol Municipal Council ki Ward number 8 gi nong na councilor oina khankraba CS Basanta Bu chairperson oina khankre Council Conference Hall da pangthokhiba thormadu da DCM Hari Krishna Susarwiya ki Hanigi chairperson and Birmani Khumana Pothakraba Matung Chairperson ki pharmacy hangduna lakibani nongna chairperson oiraba CS Basantana Nambol kaithal gi akoibada lairiba amoda kai amadi parking gi achinba lairiba asi athuba matamda kohananaba
होनरगनी नुमित चामन की मनung da pahekadaba thabak singi manung channa councilor na konba mafam sing da pahekadaba thabak thoram singsu tokthokhi gada thabak sing pusilaga tanaraga thabak thoram sing adu na nabidamukta ago chakot jibu mayam sing jaga sing ase chakot namidamukta honabagi thabak sing ase ai ahan bada apagi charbasal oina thabak sing ase pakachagani adu makatara koda 100 isla aina tawdaba thabak sing adu कोई खदंग समप हाजिरमगे अहमदा अकोई नंबोल बाजार की मनुंग दा लेबा अमोद अकई अमदी ड्रेजिंग ड्रेल मयाम नुआइतबा अदगी गाड़ी पार्किंग मयाम नुआइतबा ngarang numidang wainang pung mga rom taba matamda Imphal More lambi khuding thabi posta leba taragani thoi suba Assam Rifles ki kangbu amana nupi ama WY tablet lising mga chanipan kunhumdoi ga konana fare hairi Fagalaba nupi asigi maming nemnai fel chahi kunchaga nipan mapuroiba Henmullal Churchanpur dagini Fagalaba tablet ka konana ngarang numidang More police ta sinarak lehari Hajik pawgi maratan aten mabe amagasu longinasi World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shyam Kishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Lengshin Birao, Sarma Opticals BT Road Imphal special offer pijavaga loinana hodok chare lens khaktumak laigadaba scheme masi pambi basingna isagi mit ka chana fiber lens amale bigadabani aduga adom gi apamba frame ama free de pijagani khudong chabasi lobiu nasimak lensin birau Sarma Opticals opposite Johnson School BT Road Imphal. Combined tutorials for CBSE admission open. Class 11 and 12 Science CBSE 6 months regular foundation course class starting from 3rd May 2017. Class 9 and 10 CBSE 6 months regular foundation course class starting from 3rd May 2017. And 2 months vacation course for Navodaya Sainik and Outsiders class 9, 10, 11 and 12 class starting from 3rd May 2017. For details, please contact Combined Tutorials Office, Sagolban Moirangler Machin, Bus Parking, Imphal. Break batung da taram nusari hasi makhada pawda border area development program ki makhada taram thoi shuba Assam Rifles na More College da water supply scheme ama sanga khre thormadu da CEO Manoj Hill Tribal Council More ki president in charge and the Samte college asigi principal Lunjapa Barfei KSO ki thongi singsu saru yakhi scheme asina college asigi thaknaba isingi mathakta science blocks na chingba sinanaba sabani principal Lunjapa na water supply asigi mathakta project asigi makhada katara sabina basu proposal tawkhre hari ngang singa singa More college tami ngang singi facility oina ba ibesi am thagali adu moina sigak tanete oina international standard room 10 rooms core commander oina hai hibalai adu core commander su tawni haina nis tawki Mamang thagi kuntragi ayuk pung mga makhai taba matamda Kangpopi district ki turning high na khangna bamfamda oil tanker ohmda nongmai kapsin duna asogapan akayatoy thon khibadu KCP People's War Group ki lanjaba unit amana chathakibani hai Lubasi ki Secretary Central Media Coordinator Lenin Maitai ki chirol amana IOC ki mathakta phase 1 ki ahum suba landa aduda asogapan nangkhraba oil tanker driver singi damakta thamoi sengna nuaitaba fawi People's War Group na IOC ki mathakta yan hanba oina mamang thagit tang tranipan ki ayukta Kangpopi amadi chalobung ani gi marakta oil tanker ani da nongmai kapsin ke ani shuba lalong oina hokhiba April 23 ki nomidang da retail marketing manager sinam ibumo tombi ki wangkhai ayang pali lambi Eden Public School manakta laiba yumda bom thamki oil tanker singda khut thabagi thabak chathari basi driver singbu yengnaba oina lobana leite adum oinamak People's War Group na thamliba athingba sigi wangwada khong thangjiklaklabadi anti revolutionary element amani haina lobaga loinana hena kanba thawak tholakpada lup asina wakat amata loroi hari All Manipur State Government Dental Surgeon Association semkhre Dr. Nandalal President Dr. L. Robinson Bu Secretary oina khankhre hajik losilapada maroi ba pawang ko na pizari Imphal Maulambi Nong Singi Fibam Yenglaba Atu Matamda Semlagani Haina Works Minister T.S. Bisodina Pongdokre
Food Safety and Standard Act ngang chalam daba dukan taruk Food Safety Administration na thonglon sinduna seal tawsinkre miyeng tabinup singbo amukana khurumjari